ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯒꯗꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯇꯥꯍꯟꯖꯒꯗꯕ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤ ꯇꯨꯖꯨꯡꯉꯒꯗꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯇꯨꯔꯦꯟꯗ ꯉꯥ ꯌꯥꯝꯅ ꯐꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯏꯃꯥꯟꯅꯕ ꯈꯔꯒ ꯇꯨꯔꯦꯟꯗꯒꯤ ꯉꯥ ꯐꯥꯔꯝꯃꯤ꯫ ꯉꯥꯁꯤꯡ ꯑꯗꯨ ꯐꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ 5-6ꯃꯨꯛꯁꯤ ꯌꯦꯟꯅꯔꯝꯃꯤ꯫ ꯉꯥ ꯌꯦꯟꯅꯔꯛꯄꯗ ꯌꯨꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ꯫ ꯍꯥꯏꯕꯗꯤ ꯉꯥ ꯐꯥꯔꯨꯕꯒꯤ ꯋꯥꯅꯕꯒꯤ ꯌꯨ ꯊꯛꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯣ ꯌꯦꯟ KG 2ꯃꯨꯛ ꯆꯥꯛ ꯌꯥꯎꯗꯕꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏꯗ ꯑꯩꯈꯣꯏꯁꯦ ꯀꯪꯅ ꯉꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯟꯗ ꯁꯨꯡꯖꯕ ꯌꯨ ꯃꯆꯤꯟ ꯑꯁꯦꯡꯕꯗꯨ ꯃꯗꯨ ꯈꯔꯒ ꯑꯩꯈꯣꯏꯁꯦ ꯌꯨ ꯊꯛꯑꯝꯃꯤ꯫ ꯄꯨꯡꯁꯨ ꯁꯨꯝ ꯊꯦꯡꯖꯜꯂꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯁꯜꯂꯛꯈꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯍꯥꯏꯗꯅ ꯏꯅꯥꯎꯅꯨꯄꯥꯅ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛ, ꯏꯃꯥꯅ ꯑꯃꯨꯛ ꯄꯥꯏꯍꯜꯂꯛ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯍꯥꯏꯗꯅ ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯄꯨꯜꯂꯤꯕ ꯃꯈꯣꯏ ꯑꯇꯩꯁꯤꯡꯗꯨꯗ ꯑꯩ ꯆꯠꯂꯒꯦ, ꯌꯨꯝꯗꯒꯤ ꯀꯧꯔꯦ ꯀꯔꯥꯏꯅꯣ ꯑꯩꯒꯤ ꯉꯥ ꯁꯔꯨꯛꯇꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯆꯤꯡꯌꯥꯒꯤ ꯂꯝꯕꯦꯟ ꯑꯃ ꯐꯥꯎꯔꯒ ꯌꯨꯝꯗ ꯑꯩꯁꯦ ꯇꯞꯅ ꯇꯞꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯆꯤꯡꯌꯥ ꯍꯥꯏꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒ ꯑꯗꯨꯝ ꯇꯥꯏꯅꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯇꯥꯔꯝꯗꯥꯏꯒꯤ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯈꯥꯛꯑꯝꯃꯤ꯫ ꯅꯣꯡ ꯈꯥꯛꯄ ꯃꯔꯛ ꯑꯗꯨꯗ ꯃꯃꯥꯡꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯆꯤꯡ ꯃꯊꯛꯇ ꯃꯤ ꯂꯩꯕꯗꯧꯅ ꯃꯔꯨꯡ ꯂꯥꯞꯇꯛꯅ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯥꯞꯅ ꯇꯥꯔꯛꯄꯅꯤꯅ ꯂꯧꯁꯤꯟꯐꯝꯁꯨ ꯈꯪꯉꯝꯗꯦ꯫ ꯑꯩꯁꯨ ꯆꯠꯅ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯈꯣꯏ ꯂꯣꯛꯄ ꯆꯤꯡꯗ ꯃꯤ ꯂꯩꯔꯤꯕꯖꯥꯠꯔꯥ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠꯇꯪ ꯆꯠꯅ ꯌꯦꯡꯈꯠꯂꯨꯕꯗ ꯑꯃꯨꯛꯁꯨ ꯁꯥꯁꯨ ꯃꯥꯜꯂꯤ, ꯑꯃꯨꯛꯅ ꯃꯤꯁꯨ ꯃꯥꯜꯂꯤ꯫ ꯆꯤꯡ ꯃꯊꯛ ꯑꯗꯨꯗ ꯄꯔꯦꯡ ꯃꯣꯡ ꯍꯥꯗ ꯀꯥꯈꯠꯈꯤꯕ ꯃꯇꯧ ꯑꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯑꯩꯁꯦ ꯋꯥꯈꯜꯅ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯕ ꯇꯧꯔꯝꯗꯦ꯫ ꯑꯩꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯇꯨꯡꯂꯣꯝꯗꯅ ꯑꯃꯨꯛ ꯍꯨꯏ 4-5ꯁꯦ ꯑꯃꯨꯛꯇ ꯄꯨꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯇꯥꯅ ꯈꯣꯡꯉꯛꯈꯤ꯫ ꯑꯩꯁꯨ ꯏ ꯀꯥꯔꯛꯄꯗꯒꯤ ꯅꯨꯡꯗꯨꯝ ꯑꯃ ꯈꯨꯡꯀꯠꯂꯒ ꯍꯨꯏꯁꯤꯡ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥ ꯐꯥꯎꯗꯤ ꯌꯧꯁꯜꯂꯛꯑꯦ꯫ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯉꯁꯥꯏ ꯑꯩꯅ ꯆꯤꯡꯗ ꯎꯈꯤꯕ ꯃꯇꯧ ꯑꯗꯨꯒꯨꯝ ꯃꯃꯤ ꯁꯥꯃꯤ ꯃꯤꯑꯣꯏ 7-9ꯁꯤ ꯃꯔꯤ ꯊꯣꯡꯒꯥꯟꯁꯦ ꯂꯥꯜꯂꯒ ꯆꯠꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯕꯨ ꯇꯁꯦꯡꯅ ꯃꯤꯕꯨ ꯉꯥꯛꯇ ꯑꯣꯏꯔꯤꯕꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯑꯣꯏꯔꯤꯖꯥꯠꯅꯣ ꯃꯁꯤꯕꯨ? ꯅꯣꯡꯁꯤꯁꯨ ꯆꯨꯒꯦ ꯍꯥꯏꯔꯒꯅ ꯀꯣꯛ ꯆꯨꯒꯦ ꯂꯩꯇꯦ, ꯈꯥꯛꯄꯒ ꯈꯣꯡꯕꯒ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯆꯤꯟꯗ ꯃꯔꯨꯡ ꯁꯣꯟꯗꯨꯅ ꯒꯦꯠꯇꯣ ꯍꯥꯡꯇꯣꯛꯑꯒ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯏꯃꯥꯁꯨ ꯃꯪꯒꯣꯟꯗ ꯂꯦꯞꯄꯒ ꯑꯩꯔꯣꯝꯗ ꯑꯣꯜꯂꯒ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯑꯩꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯉꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯑꯩꯅ ꯄꯨꯔꯛꯄ ꯉꯥꯗꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯜꯂꯒ ꯆꯥꯛꯀ ꯆꯥꯗꯕꯤ ꯐꯃꯨꯡꯗ ꯆꯪꯉꯝꯃꯤ꯫ ꯑꯩꯅ ꯐꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯏꯃꯥꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯑꯁꯥꯏꯁꯤꯗ ꯂꯦꯝꯅ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯧꯅ ꯇꯝꯍꯜꯂꯨꯔꯤꯕꯁꯤꯗꯤ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯑꯣꯏꯔ ꯃꯥꯅꯦ꯫ ꯏꯝꯐꯥꯜꯗ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯈꯪꯅꯕ ꯂꯩꯇꯕꯁꯨ ꯅꯠꯇꯦ꯫ ꯃꯇꯝ ꯀꯨꯏꯅꯅꯤ ꯅꯪꯅ ꯏꯝꯐꯥꯜꯗ ꯂꯩꯔꯝꯃꯤꯗꯨ꯫ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯊꯤꯕꯤꯕꯁꯨ ꯉꯝꯗꯦ, ꯅꯁꯥꯅ ꯊꯤꯕꯁꯨ ꯍꯩꯇꯦ꯫ ꯑꯁꯥꯏꯒꯤ ꯈꯣꯡꯕꯥꯜ ꯂꯥꯂꯨꯝꯕ ꯃꯌꯥꯝꯁꯤꯒ ꯅꯪꯁꯦ ꯃꯥꯡꯉꯦꯗꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯏꯃꯥ, ꯑꯩꯅ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕ ꯀꯝꯄꯅꯤꯗꯨ ꯍꯧꯖꯤꯛ ꯀꯥꯏꯈ꯭ꯔꯦ꯫ ꯃꯄꯨꯗꯨ ꯀꯨꯀꯤꯅꯤ ꯍꯥꯏ, ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯂꯥꯜ ꯑꯁꯤꯗ ꯆꯦꯟꯈ꯭ꯔꯦ꯫ ꯃꯗꯨꯅ ꯑꯩꯁꯨ ꯈꯥꯇꯣꯟ ꯊꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯅꯤ, ꯃꯩ ꯐꯤꯠꯇꯤꯡ ꯇꯧꯕ ꯆꯠꯂꯅꯤ꯫ ꯈꯥꯇꯣꯟ ꯇꯣꯝꯕꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯎ, ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯇꯥꯕ ꯄꯩꯁꯥ ꯈꯔ ꯑꯗꯨꯝ ꯄꯤꯕꯤꯒꯦ" ꯍꯥꯏ꯫ ꯌꯥꯔꯦ ꯏꯃꯥ, ꯑꯩ ꯏꯁꯤꯡ ꯀꯨꯝꯃꯨꯕꯒꯤ ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯇꯧꯏ꯫ ꯅꯣꯡꯒ ꯃꯪꯕꯒ ꯏꯁꯥꯁꯦ ꯅꯥꯔꯛꯇꯣꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯇꯨꯝꯃꯒꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, "ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ꯫ ꯃꯩ ꯁꯦꯝꯕ ꯍꯩꯇꯕ ꯅꯪꯅ ꯃꯩ ꯁꯦꯝꯕ ꯆꯠꯅꯤ ꯍꯥꯏꯔꯤꯕꯗꯨ꯫ ꯇꯨꯝꯃꯣ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯕ ꯃꯥꯜꯂꯤ." ꯑꯁꯨꯝꯅ ꯏꯃꯥꯅ ꯑꯩꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯨꯗ ꯄꯦꯟꯗꯕꯗꯒꯤ ꯋꯥ ꯈꯔ ꯉꯥꯡꯉꯝꯗꯨꯅ ꯑꯩꯒꯤ ꯀꯥꯗꯒꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯍꯨꯏꯁꯨ ꯌꯥꯎꯔꯦ, ꯂꯩꯀꯥꯏꯒꯤ ꯍꯨꯏꯁꯨ ꯌꯥꯎꯔꯦ, ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯅ ꯃꯈꯣꯏꯁꯦ ꯑꯀꯤꯕ ꯑꯃ ꯎꯕꯒꯤ ꯃꯑꯣꯡꯗ ꯀꯞꯅꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯍꯨꯏ 4-5 ꯆꯪꯗꯨꯅ ꯀꯞꯈꯠꯅꯔꯛꯄꯗꯒꯤ ꯇꯨꯝꯕꯗꯨ ꯃꯤꯀꯞ ꯊꯣꯔꯛꯑꯝꯃꯤ꯫ ꯏꯃꯥꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯗꯒꯤ ꯀꯅꯥꯒꯤ ꯍꯨꯏꯅꯣ ꯁꯤꯗ ꯂꯥꯛꯑꯒ ꯀꯞꯄꯤꯁꯤꯅ? "ꯏꯃꯥ, ꯃꯤꯒꯤ ꯍꯨꯏ ꯐꯨꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯑꯅꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯥꯟꯗꯧ, ꯃꯕꯥꯅꯤꯅ ꯄꯨꯁꯤꯜꯂꯛꯄ ꯑꯣꯏꯔꯤꯅꯤ" ꯂꯥꯎꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ
ꯍꯨꯏꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯦ ꯀꯤꯗꯅ ꯄꯨꯟꯅ ꯍꯧꯅꯔꯒ ꯆꯦꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯁꯤꯗ ꯍꯨꯏ 7-9ꯃꯨꯛꯁꯦ ꯀꯞꯄꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏ ꯍꯨꯏ ꯑꯅꯤꯗꯨ ꯈꯛ ꯀꯧꯁꯜꯂꯒ ꯑꯇꯩ ꯍꯨꯏꯁꯤꯡꯗꯨꯅ ꯊꯣꯡꯒꯥꯟ ꯒꯦꯠꯂꯣꯝꯗ ꯂꯣꯏꯅ ꯍꯣꯏꯗꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯥꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ "ꯏꯕꯨꯡꯉꯣ, ꯊꯣꯡꯒꯥꯟꯗ ꯃꯤ ꯈꯔ ꯂꯩꯍꯧꯕ ꯎꯏ, ꯑꯁꯤꯕꯨ ꯍꯨꯏ ꯐꯥꯕ ꯂꯥꯛꯏꯕꯖꯥꯔꯣ? ꯅꯪꯁꯨ ꯇꯨꯝꯕ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ" ꯍꯧꯗꯣꯔꯛꯈꯤ꯫ ꯃꯗꯨꯗꯩꯁꯨ ꯏꯁꯥꯁꯦ ꯇꯨꯝꯅ ꯏꯃꯥꯗ "ꯏꯃꯥ, ꯉꯁꯤꯗꯤ ꯃꯄꯥꯟ ꯊꯣꯛꯎꯔꯅꯨ, ꯉꯁꯥꯏ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯁꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯔꯕꯅꯤ. ꯃꯗꯨ ꯃꯤꯗꯤ ꯃꯥꯟꯗꯦ, ꯌꯥꯔꯦ, ꯍꯨꯏꯁꯤꯡ ꯑꯗꯨ ꯇꯥꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯃꯨꯡꯗ ꯆꯪꯉꯨ ꯇꯨꯝꯃꯨꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ "ꯑꯉꯥꯎꯕ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯉꯥꯎꯔꯤ ꯐꯩꯔꯤ ꯃꯗꯨꯒꯨꯝꯕ ꯋꯥꯗꯨ ꯄꯨꯁꯜꯂꯛꯀꯅꯨ. ꯅꯪꯁꯦ ꯂꯝꯆꯠꯇ ꯅꯠꯇꯅ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯀꯔꯤꯅꯣꯃ ꯇꯧꯁꯜꯂꯛꯑꯦ. ꯍꯌꯦꯡꯗꯒꯤ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯔꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯑꯣ, ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯥ ꯍꯧꯗꯣꯛꯑꯒ ꯊꯣꯡꯒꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯃꯤꯟꯅꯔꯨꯔꯣ. ꯏꯃꯥ, ꯑꯩ ꯇꯨꯝꯃꯦ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯈꯟꯅꯕ ꯍꯧꯔꯛꯑꯅꯨ, ꯊꯣꯛꯈ꯭ꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯗꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯍꯤꯡꯗ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯁꯨꯃꯥꯡꯁꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯗꯁꯨ ꯑꯩꯅ "ꯏꯃꯥ, ꯑꯍꯤꯡꯗ ꯅꯣꯡ ꯇꯥꯈꯤꯕ꯭ꯔꯣ? ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦꯅꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯤ ꯋꯥ ꯑꯃꯇ ꯈꯨꯝꯃꯛꯇꯦ, ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯝꯃꯒ ꯏꯃꯥꯟꯅꯕ ꯈꯔ ꯎꯅꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯠꯇꯅ ꯑꯍꯤꯡ ꯑꯁꯤꯗ ꯃꯤ ꯑꯇꯩꯒꯤꯗ ꯇꯧꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯁꯤꯗ ꯍꯨꯏꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯂꯥꯛꯑꯒ ꯈꯣꯡꯕ ꯀꯞꯄ ꯇꯧꯔꯤꯕꯁꯤ ꯇꯣꯏꯁꯤꯜꯂꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ "ꯍꯨꯏ ꯑꯗꯨꯝ ꯀꯞꯄꯤꯁꯤ ꯅꯈꯣꯏ ꯏꯃꯨꯡꯗ ꯀꯩꯗꯧꯕ ꯌꯥꯎꯕꯒꯦ?" ꯍꯪꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯗꯒꯤ ꯈꯔꯗꯤ ꯍꯟꯒꯗꯕ ꯏꯌꯥꯝꯕ ꯑꯃ ꯃꯉꯥꯛꯅꯕꯗꯒꯤ ꯁꯤꯔ ꯄꯥꯎ ꯂꯥꯛꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟꯗ ꯉꯥ ꯐꯥꯈꯤꯕꯗꯨꯗꯁꯨ ꯌꯥꯎꯈꯤꯕ ꯃꯤꯅꯤ꯫ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤ꯫ ꯑꯗꯨꯕꯨ ꯑꯐꯕ ꯃꯤꯗꯤ ꯂꯥꯏꯅ ꯄꯥꯡꯒꯜꯂꯤ ꯍꯥꯏꯗꯅ ꯏꯌꯥꯝꯕꯁꯦ ꯇꯨꯝꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯦ, ꯁꯤꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯏꯌꯥꯝꯕꯅ ꯂꯩꯈꯤꯗꯕꯁꯤꯗ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯁꯤ ꯃꯤ ꯌꯥꯝꯅ ꯐꯩ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯅꯣꯡꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯨꯔꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯁꯥꯇꯤꯟ ꯑꯃꯒ ꯏꯌꯥꯝꯕꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯤ ꯌꯥꯎꯔꯨꯅꯕ ꯌꯨꯝꯗꯒꯤ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯑꯗꯨꯗ ꯃꯪꯃꯤ ꯄꯣꯂꯣꯏꯐꯝꯁꯤ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ ꯑꯃꯗ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯛꯅ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯅꯥꯀꯟꯗ ꯑꯣꯏꯅ ꯃꯪ ꯑꯁꯤ ꯅꯧꯅ ꯁꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯒ ꯇꯥꯕꯒ ꯑꯩꯈꯣꯏꯁꯤ ꯁꯤꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯁꯤꯕꯗꯨ ꯊꯥꯡꯇꯣꯔꯛꯅꯕ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯅꯔꯝꯃꯤ꯫ ꯅꯣꯡꯁꯤꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯗꯒꯤ ꯃꯥꯏꯕ ꯇꯧꯔꯒ ꯐꯥꯎ ꯅꯣꯡ ꯈꯥꯝꯕꯒꯤ ꯊꯕꯛꯁꯤ ꯆꯠꯊꯔꯝꯃꯤ꯫ ꯃꯗꯨꯐꯥꯎ ꯀꯥꯟꯅꯕ ꯑꯣꯏꯔꯝꯗꯦ, ꯅꯣꯡꯗꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯨꯔꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯣꯡ ꯈꯨꯇꯥꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯅꯣꯡꯁꯤ ꯇꯥꯔꯝꯗ꯭ꯔꯗꯤ ꯉꯁꯥꯏꯅ ꯃꯊꯧ ꯃꯉꯝꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯤ꯫ ꯄꯨꯡꯆꯥ ꯍꯟꯗꯛ ꯃꯔꯛ ꯅꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯍꯨꯏ ꯌꯥꯝꯅ ꯀꯞꯄꯤ ꯍꯥꯏꯔꯤꯁꯤꯗꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯝꯗꯥꯏꯁꯤꯒꯤ ꯑꯣꯏꯔ ꯃꯥꯅꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯈꯪꯗꯦ, ꯍꯟꯗꯛꯇꯤ ꯍꯨꯏꯗ ꯅꯠꯇꯦ, ꯀꯔꯤꯅꯣ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯌꯥꯝꯅ ꯊꯦꯡꯅꯔꯦ꯫ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯁꯤ꯫ ꯑꯩꯈꯣꯏ ꯗꯥ ꯔꯥꯖꯨꯒꯤ ꯊꯧꯗꯣꯛꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯕꯖꯥꯠꯅꯣ" ꯍꯪꯉꯝꯃꯤ꯫ ꯃꯈꯣꯏ ꯑꯇꯩꯅ ꯑꯃꯨꯛ "ꯈꯪꯗꯦꯅ, ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯅꯦ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤ ꯌꯧꯔꯛꯑꯕꯗꯤ ꯇꯨꯝꯃꯤꯉꯩꯗꯐꯥꯎ ꯍꯦꯛꯇ ꯄꯨꯔꯒ ꯆꯠꯈꯤ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯅꯔꯛꯑꯕꯣ ꯍꯪꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯝꯕꯅꯗꯤ ꯆꯥꯛ ꯑꯃꯇ ꯆꯥꯅꯔꯛꯑꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯌꯨ ꯌꯥꯝꯅ ꯄꯥꯝꯕ ꯈꯔꯁꯨ ꯂꯩ꯫ ꯃꯈꯣꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ꯫ "ꯀꯔꯤꯒꯤ ꯆꯥꯛꯅꯣꯗ, ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯁꯤꯕꯨ? ꯅꯣꯡ ꯐꯪꯉꯦ, ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ, ꯊꯦꯡꯉꯅꯤ ꯄꯣꯂꯣꯏꯕꯁꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯅꯁꯥꯅ ꯈꯪꯅ ꯄꯥꯏꯅꯍꯧꯔꯣ꯫ ꯑꯩꯈꯣꯏꯗꯤ ꯄꯣꯂꯣꯏꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯄꯣꯠ ꯄꯥꯏꯕ ꯍꯧꯔꯗꯕꯅꯤ" ꯍꯥꯏꯅꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯁꯪꯒꯣꯏ ꯃꯆꯤꯟꯗ ꯄꯔꯦꯡ ꯁꯥꯅ ꯐꯝꯃꯒ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4-5 ꯇꯥꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯅꯣꯡꯁꯤ ꯄꯨꯔꯥ ꯑꯣꯏꯅꯗꯤ ꯆꯨꯕ ꯂꯦꯞꯇꯕꯤ ꯊꯤꯂꯤ ꯈꯔꯗꯤ ꯄꯥꯊꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ "ꯁꯤꯕꯗꯨ ꯄꯨꯊꯣꯛꯍꯧꯔꯁꯤ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯣꯡꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯅꯤ. ꯂꯥꯎ ꯑꯉꯥꯡ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯅꯔꯛꯄꯗꯒꯤ ꯅꯣꯡ ꯈꯤꯇꯪ ꯄꯥꯊꯔꯛꯄꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯁꯤꯕꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯑꯌꯨꯛꯇꯒꯤ ꯆꯥꯛꯀ ꯆꯥꯅꯔꯛꯇꯕꯒ ꯌꯨ ꯊꯛꯄ ꯍꯧꯅꯈꯤ꯫ ꯈꯔ ꯑꯃꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯤꯡꯈꯣꯡꯒ ꯑꯣꯏꯔꯦ, ꯃꯐꯝ ꯖꯒꯥꯗꯨ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯁꯤꯜꯂꯛꯈꯤ꯫ ꯅꯣꯡꯁꯨ ꯑꯃꯨꯛꯀ ꯆꯨꯊꯔꯛꯄ ꯌꯥꯅ ꯑꯇꯤꯌꯥꯁꯦ ꯄꯨꯝꯃꯝ ꯃꯝꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝꯁꯦ ꯍꯧ ꯇꯧꯗꯨꯅ ꯄꯣꯂꯣꯏꯕꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯌꯨꯁꯨ ꯉꯥꯎꯈꯠꯅꯔꯛꯄꯗꯒꯤ ꯁꯤꯡꯒꯤ ꯆꯥꯡꯗꯨ ꯌꯦꯡꯗꯕꯤ ꯒꯣꯔꯣꯡ ꯊꯥꯗꯣꯛꯅꯈꯤꯕꯗꯒꯤ ꯄꯣꯂꯣꯏꯕꯗꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯁꯤꯡ ꯋꯥꯠꯂꯝꯃꯤ꯫
Marag asida nungso muk tamna tamna suthaba hauraki. Sing walakpaduda akhoi khara amana chingdagi sing khara thektuna poloibaduda hapsalammi. Tawbadabu nong takhibadagi sing adu iso cholaga mai sao haiba yaramde. Mayamsu nong maraktuda poloibadu thuna loisalangna ba honarami. Usina chin poloibadu mapung phana loisalammi. Miyoy anamanasu numito yusu yamna ngawnarami. Aichu numito saka sarak tabaga yu yamna ngawrami. Pung thenga kan aichu yumthangnaba halamaga yumda halakhi. Makhoi kharadi poloi phamda lehoribani. Yumek yabuga ise iru maithajaba tawraga. Sakhara sathoga phamungda tumba dum sangammi. Numitugi nongheng anbaga imanaba kharaga thabaing khang nombagi. Leitriba imung aduda muk salammi. Maduda imung manunggi miyoy singna lakaigi naha khoi kharada. Makoina sengna dum haidorakhi. Isai nausa sora suandri phawdi na khoi khara yum masida. Numidang ahing khara lekpa lakpiyu. Yum masida mamaga ikata leibadu nungaitre haidana. Leitriba iyambadugi mapaduna khoida haijarakhi. Hojiki leikidaba iyambasi masin manauksi ani sude. Mama tomdani. Mapaga mamaga makhoi ahumda leijabani. Maduda khoisu nungairaktabadagi hoit phare haidana. Akhoi khara khaidoknarga ahing lekpa chanaba wari sanarami. Ahambo oina leitriba imung aduda ahing lekpagi numidangsi akhoi khara makoigi sangoi aduda leiringai iyambasina leiramba ka aduda ahingda sum kokak tawba makhola makhoina sum tarami maduda akhoi masina sumna hainarami kaino tariba makhola siba hujikpo ahlani si tumdri basara hainarami ahlani desu yum manungdagi thoraktuna akhoida sumna hairei isa sa isa nupagi kase karino matawrene nakhoi manungda mukta sangbirao hairakhi Maduda khoisu kari tawrage haidana hangubada ka manungda ahalani duna tamnare nakhoi mukta yengulao hairakhi akoina ka manung aduda sangseluba matamdasu hojiki leikidraba iyambasina hipamba phamungsi summa sakti ude kangdon makhadagi khunna sungkok thinbagi mawongda tawrakhi akoi sumiga yamaga marang phagi oi keioi iyamba rajusi magi kada lakchari bazani haidana kibedo khara phanaba phagi sum tawnarami Adum na khoi masen phagi sum tawnari ngai inaw nupana ingonda phone tawrakhi aduga ingonda dadanang hojik yumda gari loba lambro hangakhi aina mu kaino ai tilamde gari ka daure hairino hangammi inaw nupana mu dadanang sengbu sengabrane ajiwai gari se start tawrambadu nang natrane hangakhi aina mu hengang aina te haibani phone thamu ayuji natei sada ba mawng amata leiri hayeng nongalaga yumda halaga wari tawsi haidana phone adu kapthalammi Masigi matung nong hengan bagay na yum hek yawbaga. Imana yam na song na ingon da ngaranga hinga tengbada. Nang na huran barak kay nong gari si start tawrami hairakhi. Ay na mo ima ay nati haibani. Gari swana na naw na pahawragay na kamay na. Gari start tawduriki. Nakoy siya ingon da kanaba yam na hawi hairami. Numito sa siya hinglek pa muklaami. Andak tiya ko'y masinasum na hainarami. Ngasiga hingda mo hawrabadi kado da ko'y punna. Sangsalaga tumsalusi hainarami. Haibaga tawbaga ka manung aduda amuk hawre haidana. Halani duna ako'y siya muk manungda kauksalakhi. Ako'y na sangsalaga yengpa matamdasu. Laikidaba iyamba rajugi magi kada layba. Upu masa matumda upugi thonga si tamna. Amuk ek lonsalakpa amuk ek hangtorakpa tawrakhi. Taseng na harbada ako'y si tawriba matawaduda. Karaki ba supaw nungay ba masu yawrami. Miga yamaga anamana ako'y nasu matodum na tawre haidana. Lakagi mida pawag tamubada mayam nasu yengningi haidana. Ahing lekpa mi masing yam salakhi. Misu yam labanin ako'y si kiba kahe na pawramde. Mayam si tawriba matawado da nungay ba mayang narami. Numito da suyum dagi na ang nupana yung wanda pon tawrakhi. Dadanang tasing na hujaway gari start tawramdabra. Siyang na dumahayo hairakhi. Maduday so sawning apadagi asum na hairami. Nanaw imaga nang ganay sa gari huran buhay na urabo. Odi numidang sida ibo gari do tawraga karayda muksalo hairibano. Ay sauradi hujik yung dalaga gari galoy na tugay zani. Pontu na tamawro haida na pola do kaktalami. Ay galay minari ba imanaba sing na sueng wanda kari tawrage. Tiyang na yung dagi pola dum tawri iba dubo. Nang sidasan ni hairam dabro hairakhi. Maduday na sumna hairami. Aduy natin ni mapana kamaga tamba ko'y gari do. Ay laga gari start tawbra haida na hekta hangai. Ngarang su ngasi suni suonay na ang nupana paay pa ni. Adugi ni pon tawri pa siya hairami. Makoy na musum na hairakhi. Kay no hari subut tamna ba sina ko'y yung da sumuk yawra bazaro. Natraga huran ba sangi bazaro. Nang sumanong bato pa dyan na haide.
ꯃꯈꯣꯏꯅ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯀꯔꯤꯅꯣꯃ ꯂꯩꯕꯒꯤꯅꯤ ꯐꯖꯅ ꯈꯨꯝꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯈꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯍꯤꯡ ꯊꯦꯡꯉꯀꯥꯟꯁꯤꯗ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯏꯗ ꯍꯥꯏꯔꯤꯁꯤꯕꯣ ꯃꯁꯤ ꯍꯨꯔꯥꯟꯕ ꯆꯪꯕꯗꯤ ꯃꯥꯟꯗꯦ ꯐꯔꯦ ꯍꯌꯦꯡꯗꯤ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯇꯨꯝꯃꯒꯦ ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯑꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯁꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯅꯅꯥꯎ ꯅꯈꯣꯏꯅ ꯑꯍꯤꯡꯗ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯤ ꯍꯥꯏꯔꯤꯗꯨ ꯃꯗꯨ ꯑꯩ ꯅꯠꯇꯦ ꯁꯣꯁꯨ ꯅꯪꯅ ꯄꯥꯏꯔꯤꯗꯨꯗꯤ ꯒꯥꯔꯤ ꯁꯣꯁꯨ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯉꯝꯃꯤ ꯏꯅꯥꯎꯅꯨꯄꯥꯅ ꯑꯃꯨꯛ ꯌꯥꯔꯦ ꯗꯗꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯈꯨꯝꯃꯛꯏ ꯃꯥꯁꯨ ꯑꯩꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯕꯤꯗꯕꯗꯨꯗ ꯁꯥꯎꯔꯤꯕꯖꯥꯠꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯦ ꯑꯉꯥꯡ ꯐꯖꯅ ꯈꯨꯝꯃꯛꯎ ꯑꯩꯅ ꯍꯪꯉꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯀꯣꯟꯅꯗꯤ ꯃꯥꯁꯨ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯗꯗꯥ ꯅꯪꯗꯤ ꯌꯨꯝꯗ ꯂꯩꯇꯕꯒꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯍꯤꯡ ꯑꯁꯤꯗ ꯉꯁꯤ ꯉꯔꯥꯡꯁꯦ ꯅꯪꯅ ꯂꯩꯇ꯭ꯔꯤꯉꯩ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯉꯥꯛꯇꯅꯤ ꯇꯧꯔꯤꯕꯁꯤ ꯄꯨꯡ 12 ꯍꯦꯛ ꯇꯥꯔꯛꯄꯗ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗꯒꯤ ꯃꯁꯥ ꯃꯇꯣꯝꯗ ꯁ꯭ꯇꯥꯔꯠ ꯍꯦꯛꯇ ꯇꯧꯔꯛꯏ ꯃꯗꯨꯗ ꯏꯃꯥꯒ ꯑꯩꯒꯅ ꯍꯨꯔꯥꯟꯕ ꯆꯪꯉꯤꯕꯖꯥꯔꯥ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯃꯄꯥꯟꯗ ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯒꯥꯔꯤꯁꯦ ꯁ꯭ꯇꯥꯔꯠ ꯉꯪꯉꯒ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯅꯦ ꯑꯍꯤꯡꯗ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯛꯏꯕꯗꯨ ꯗꯗꯥꯅ ꯒꯥꯔꯤꯗꯣ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯁꯨ ꯅꯠꯇꯦ ꯑꯁꯨꯝꯅ ꯏꯅꯥꯎꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯁꯣꯁꯨ ꯊꯤꯟꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯃꯁꯥ ꯃꯇꯣꯝꯗ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯤꯅꯣ ꯅꯪꯒꯤꯗꯣ ꯊꯥꯖꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯍꯥꯏꯔꯝꯃꯤ ꯏꯅꯥꯎꯅꯨꯄꯥꯅ ꯑꯃꯨꯛ ꯗꯗꯥ ꯊꯥꯖꯗ꯭ꯔꯒꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯌꯦꯡꯅꯔꯁꯤ ꯅꯪꯁꯨ ꯌꯨꯝꯗ ꯂꯩꯔꯣ ꯉꯁꯤꯗꯤ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯉꯁꯤꯕꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯇꯨꯝꯃꯅꯤ ꯐꯔꯦꯁꯦ ꯍꯣꯔꯦꯟꯗꯣ ꯑꯩ ꯌꯦꯡꯉꯒꯦ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯃꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯁꯦ ꯐꯅ ꯊꯦꯡꯉꯐꯥꯎꯁꯨ ꯇꯨꯝꯃꯝꯗꯦ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯥꯗ ꯁꯪꯉꯒ ꯂꯩꯔꯝꯃꯤ ꯀꯣꯟꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 1 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯥꯏꯗ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯍꯥꯏꯗꯅ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯒꯥꯔꯤꯗꯣ ꯁꯪꯒꯣꯏꯗꯒꯤ ꯀꯦꯗ꯭ꯔꯛ ꯃꯁꯥ ꯃꯇꯣꯝꯗ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯇꯧꯔꯛꯈꯤ ꯏꯅꯥꯎꯅꯨꯄꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯗꯗꯥ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯃꯈꯣꯟꯁꯦ ꯅꯪꯁꯨ ꯇꯥꯎꯅꯦ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯇꯥꯏꯌꯦ ꯃꯈꯣꯟꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯈꯤꯒꯨꯝꯁꯤ ꯊꯣꯡꯅꯥꯎꯗꯒꯤ ꯍꯥꯟꯅ ꯂꯨꯝꯃꯒ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯊꯣꯡꯅꯥꯎꯗꯒꯤ ꯇꯨꯃꯤꯟꯅ ꯂꯨꯝꯃꯒ ꯌꯦꯡꯉꯨꯕꯗ ꯒꯥꯔꯤ ꯃꯅꯥꯛꯇꯗꯤ ꯃꯤ ꯂꯩꯕꯗꯤ ꯑꯃꯠꯇ ꯎꯔꯝꯗꯦ ꯒꯥꯔꯤꯗꯤ ꯃꯁꯥ ꯃꯇꯣꯝꯗ ꯁꯨꯝ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯈꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯦ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯨꯕꯗ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯃꯨꯠꯈꯤ ꯉꯥꯏꯍꯥꯛꯇꯤ ꯃꯐꯝ ꯑꯗꯥꯏꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯀꯣꯟꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯤ ꯑꯃꯅ ꯂꯛꯅꯕꯒꯤ ꯃꯑꯣꯡꯗ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯍꯦꯛꯇ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯈꯤ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯃꯤ ꯑꯃꯠꯇ ꯇꯨꯝꯅꯔꯝꯗꯦ ꯐꯥꯒꯤꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯁꯨꯝ ꯄꯣꯛꯂꯛꯈꯤ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯛꯄꯗꯒꯤ ꯒꯥꯔꯤꯒꯤ ꯕꯦꯇ꯭ꯔꯤꯗꯣ ꯐꯥꯛꯇꯣꯛꯑꯒ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯁꯜꯂꯛꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛꯅ ꯑꯃꯨꯛ ꯒꯥꯔꯤꯒꯤ ꯀꯤꯛꯁꯦ ꯀꯣꯛ ꯑꯃꯨꯛ ꯀꯥꯎꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯃꯁꯤꯗꯤ ꯍꯥꯏꯅꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯄ ꯀꯤꯕꯗꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ ꯐꯅ ꯀꯨꯏꯔꯐꯥꯎ ꯒꯥꯔꯤꯒꯤ ꯀꯤꯛꯁꯦ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝ ꯀꯥꯎꯔꯒ ꯃꯐꯝ ꯑꯗꯥꯏꯗ ꯁꯥꯟꯅꯔꯒ ꯂꯩꯕꯗꯧꯅ ꯂꯦꯞꯇꯅ ꯃꯈꯣꯟꯁꯦ ꯁꯨꯝ ꯇꯥꯔꯛꯈꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗꯗꯤ ꯇꯥꯔꯛꯑꯝꯕ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗ ꯐꯣꯟ ꯇꯧꯔꯒ ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯨꯝꯗ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯋꯥꯔꯤ ꯇꯝꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯤ ꯑꯃꯠꯇꯅ ꯊꯥꯖꯕꯤꯔꯝꯗꯦ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯏꯃꯥꯟꯅꯕ ꯑꯃꯒ ꯊꯕꯛ ꯆꯠꯊꯣꯛꯑꯝꯃꯤ ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯑꯩꯁꯦ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯑꯣ ꯁꯪꯒꯣꯏꯗ ꯀꯔꯤꯅꯣꯃ ꯂꯩꯔꯝꯃꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯥꯊꯨ ꯍꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯏꯃꯥꯅ ꯁꯥꯒꯤ ꯁꯥꯗꯨꯝ ꯑꯀꯥꯕꯒꯨꯝꯕ ꯃꯥꯟꯕ ꯑꯃ ꯁꯪꯒꯣꯏ ꯃꯅꯨꯡ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯆꯪꯁꯜꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯂꯧꯕ ꯃꯨꯟꯗꯕ ꯁꯥ ꯃꯆꯦꯠꯀꯨꯝꯕ ꯃꯥꯟꯕ ꯑꯃ ꯒꯥꯔꯤ ꯃꯅꯥꯛꯇ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯀꯣꯟꯅ ꯑꯩꯅ ꯚꯥꯞ ꯁꯨꯝ ꯇꯧꯔꯛꯄꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯁꯥ ꯉꯥꯒꯤꯗꯤ ꯃꯥꯜꯂꯝꯗꯦ ꯅꯨꯃꯤꯠꯇꯨꯗ ꯏꯌꯥꯝꯕ ꯔꯥꯖꯨꯒꯤ ꯄꯣꯂꯣꯏꯕ ꯅꯨꯃꯤꯠꯇꯨꯗ ꯃꯌꯥꯝꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯗꯨꯗ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯈꯤ ꯄꯣꯂꯣꯏꯕꯗꯨ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯦ ꯃꯗꯨꯗ ꯍꯨꯏꯅ ꯄꯣꯠꯁꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯦꯟꯁꯜꯂꯛꯑꯦ ꯍꯥꯏꯕꯁꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯨ ꯇꯝꯃꯨꯕꯗ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯀꯧꯔꯒ ꯌꯦꯡꯍꯜꯂꯨꯕ ꯃꯇꯝꯗꯁꯨ ꯄꯣꯠꯁꯛ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯀꯣꯟꯅꯗꯤ ꯃꯥꯏꯕ ꯇꯧꯔꯒ ꯄꯣꯠꯁꯛ ꯑꯗꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯒ ꯂꯥꯏꯇꯤꯟ ꯐꯖꯅ ꯈꯣꯏꯔꯝꯃꯒ ꯑꯃꯨꯛ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯑꯝꯃꯤ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯀꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯄꯣꯠꯁꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯨꯏꯁꯤꯡꯅ ꯆꯦꯟꯁꯜꯂꯛꯀꯗꯕꯁꯤꯒꯤꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯍꯨꯏ ꯀꯞꯄ ꯈꯣꯡꯕ ꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯃꯁꯤ ꯅꯈꯣꯏꯅ ꯊꯦꯡꯅꯍꯧꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯑꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ
ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯗ ꯇꯝꯅꯔꯝꯕ ꯀꯌꯥꯗꯨ ꯐꯈꯤ꯫ ꯇꯁꯦꯡꯅ ꯄꯣꯠꯁꯛ ꯑꯗꯨ ꯇꯁꯦꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯅꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯗꯁꯨ ꯇꯝꯅꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝꯅ ꯇꯥꯔꯒ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫